ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯑꯩ ꯃꯌꯥꯝꯕꯨ ꯉꯁꯤꯗꯒꯤ ꯍꯥꯏꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯈꯔ ꯊꯥꯒꯠꯆꯒꯅꯤ ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯅ ꯖꯥꯏꯐꯊꯣꯏꯕꯤ ꯀꯧꯔꯤ ꯑꯩ ꯀꯁꯥꯔꯗꯒꯤꯅꯤ ꯀꯁꯥꯔ ꯂꯛꯈꯤꯄꯨꯔꯗꯒꯤꯅꯤ ꯑꯩ ꯑꯗꯣ ꯉꯁꯤꯗꯒꯤ ꯍꯧꯕ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯌꯦꯡꯅꯕꯒꯤ ꯍꯥꯏꯗꯤ ꯁꯨꯝ ꯚꯤꯗꯤꯑꯣ ꯈꯔ ꯑꯩꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣ ꯈꯔ ꯊꯥꯒꯠꯆꯒꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯤꯟ ꯚꯤꯗꯤꯑꯣꯁꯤꯗꯤ ꯉꯁꯤꯒꯤ ꯁꯤꯡꯖꯨꯒꯤ ꯚꯤꯗꯤꯑꯣꯅꯤ ꯑꯗꯣ ꯉꯁꯤꯁꯦ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯕꯣꯔ ꯀꯩꯅꯣꯗꯣ ꯑꯣꯏꯔꯦ ꯑꯗꯣ ꯕꯣꯔ ꯅꯨꯃꯤꯠꯁꯤꯒ ꯑꯩꯈꯣꯏ ꯃꯟꯗ꯭ꯔꯥ ꯆꯥꯕ ꯆꯠꯂꯨꯏꯕ ꯂꯥꯏꯒꯤ ꯄꯩꯁꯥ ꯈꯔ ꯐꯪꯕꯒꯤ ꯑꯗꯣ ꯃꯟꯗ꯭ꯔꯥ ꯆꯥꯕꯗ ꯆꯠꯄ ꯂꯣꯏꯔꯒ ꯍꯜꯂꯛꯑꯒ ꯌꯨꯝꯗ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯤ ꯑꯃꯨꯛ ꯁꯥꯕ ꯀꯩꯅꯣꯝ ꯆꯥꯅꯤꯡꯉꯤ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯤ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯃꯆꯜ ꯈꯔ ꯍꯦꯛꯎꯔꯒ ꯁꯤꯡꯖꯨ ꯁꯦꯝꯖꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯁꯤꯡꯖꯨ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤ ꯉꯁꯤꯗꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯁꯤꯡꯖꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯑꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩ ꯁꯤꯌꯔꯁꯨ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯣ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯂꯩꯔꯒꯗꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯀꯃꯦꯟ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯦꯝꯍꯟꯅꯤꯡꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩ ꯀꯃꯦꯟꯗꯨꯒ ꯍꯥꯏꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯅꯕ ꯍꯣꯠꯅꯖꯒꯦ ꯁꯦꯝꯕꯤꯔꯛꯀꯦ ꯑꯗꯣ ꯑꯩꯅ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕꯁꯦ ꯑꯍꯥꯟꯕꯅꯤꯅ ꯑꯩ ꯍꯩꯇꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯑꯩ ꯍꯩꯇꯅ ꯁꯦꯝꯗꯣꯏꯅꯤ ꯑꯗꯣ ꯑꯩꯅ ꯈꯟꯖꯕꯗ ꯁꯨꯝ ꯇꯧꯔ ꯍꯩꯔꯛꯀꯗꯕ ꯃꯥꯜꯂꯦꯕꯅꯦ ꯁꯨꯝ ꯃꯤ ꯍꯥꯏꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯒꯀꯣ ꯑꯗꯣ ꯑꯩꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇ꯭ꯔꯤꯁꯤ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤ ꯁꯤ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝꯅ ꯅꯣꯡꯅꯕꯤꯔꯛꯄ ꯌꯥꯏ ꯍꯥꯏꯗꯤ ꯂꯛꯅꯔꯛꯄ ꯌꯥꯏ ꯑꯗꯣ ꯑꯩ ꯀꯩꯝꯇ ꯁꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯌꯥꯎꯔꯒꯗꯤ ꯑꯩꯁꯨ ꯃꯌꯥꯝꯗ ꯎꯠꯄ ꯌꯥꯅꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯆꯥꯕꯒꯤ ꯈꯪꯗꯦ ꯆꯨꯀꯣ ꯅꯣꯏ ꯑꯄꯥꯝꯕ ꯁꯨꯝ ꯍꯥꯏꯖꯔꯣ ꯀꯃꯦꯟꯇ ꯑꯩ ꯉꯝꯅꯕ ꯁꯨꯝ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯊꯥꯒꯠꯆꯔꯛꯀꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯁꯤꯡꯖꯨꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯣ ꯑꯩꯅ ꯍꯩꯖꯕ ꯂꯥꯟꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯈꯟꯖꯩ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯕꯨ ꯌꯦꯡꯕꯤꯔꯁꯤ ꯍꯧꯖꯤꯛ ꯉꯁꯤ ꯑꯩꯈꯣꯏ ꯕꯣꯔ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯅꯤꯅꯦꯅ ꯁꯤꯡꯖꯨ ꯁꯣꯏꯔꯤ ꯁꯤꯡꯖꯨꯁꯦ ꯍꯥꯟꯅ ꯊꯧꯕꯅ ꯂꯦꯟꯕ ꯇꯥꯗꯕ ꯍꯥꯏꯌꯨꯅꯦ ꯊꯥꯡ ꯌꯥꯝ ꯊꯧꯔꯤ ꯂꯦꯟꯕ ꯇꯥꯗꯦ ꯃꯅꯥꯀꯣꯛ ꯄꯥꯗꯅꯤ ꯊꯥꯡꯁꯦ ꯑꯩ ꯉꯁꯤꯗꯪ ꯈꯪꯉꯤ ꯃꯁꯛ ꯐꯖꯅ ꯑꯩꯈꯣꯏ ꯅꯤꯅꯦꯁꯦ ꯐꯦꯡꯗꯦ ꯅꯣꯏ ꯊꯥꯡꯗꯨ ꯂꯩ ꯑꯁꯤ ꯀꯩꯅꯣꯒꯤ ꯏꯟꯖꯥꯡ ꯁꯦꯟꯅꯕ ꯊꯥꯡ ꯅꯠꯇꯦ ꯏꯟꯖꯥꯡ ꯁꯦꯟꯅꯕ ꯊꯥꯡꯗꯣ ꯑꯩꯈꯣꯏ ꯆꯦꯆꯦꯅ ꯄꯥꯏꯔꯤ ꯑꯗꯨꯁꯨ ꯊꯧꯗꯦ ꯑꯩꯈꯣꯏ ꯅꯤꯅꯦꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯃꯥꯅ ꯁꯦꯝꯕ ꯁꯤꯡꯖꯨꯁꯦ ꯑꯩꯈꯣꯏ ꯕꯤꯅꯥ ꯀꯥꯟꯗꯤꯗ ꯍꯥꯏꯅꯔꯤꯅꯤ ꯀꯁꯥꯔ ꯕꯤꯅꯥ ꯀꯥꯟꯗꯤꯗ ꯅꯤꯅꯦꯁꯦ ꯄꯥꯔꯠ 2ꯒꯤꯅꯦꯕ ꯄꯥꯔꯠ 1 ꯄꯥꯔꯠ 2ꯒꯤ ꯑꯩꯈꯣꯏ ꯅꯤꯅꯦꯅ ꯁꯦꯝꯕ ꯁꯤꯡꯖꯨꯁꯦ ꯍꯥꯎꯕꯗ ꯂꯣꯏꯔꯦ ꯍꯥꯎꯅꯔꯦ ꯊꯥꯡꯁꯤꯅ ꯊꯧꯕꯅ ꯅꯠꯇ꯭ꯔ ꯊꯧꯕꯁꯤꯅ ꯑꯃꯗꯅ ꯋꯥꯠꯂꯦꯀꯣ ꯁꯤꯡꯖꯨꯁꯤꯒ ꯌꯥꯎꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯀꯌꯥꯅꯣ ꯀꯩ ꯃꯅꯥ ꯍꯥꯏꯔꯣ ꯅꯤꯅꯦ ꯍꯥꯏꯔꯣ ꯀꯩ ꯃꯅꯥ ꯍꯥꯏꯔꯣ ꯂꯩꯈꯥꯃꯥꯟ ꯇꯣꯅꯤꯡꯈꯣ ꯑꯗꯩꯗꯤ ꯄꯦꯔꯨ ꯂꯐꯨꯊ꯭ꯔꯣ ꯎꯃꯪꯒ꯭ꯔꯥ ꯃꯅꯥ ꯂꯣꯏ ꯁꯨꯔꯦ ꯑꯩ ꯋꯥꯎ ꯍꯥꯎꯔꯅꯤ ꯑꯗꯨꯗꯤꯀꯣ ꯍꯥꯎꯔꯅꯤ ꯑꯣꯈꯥꯏꯔꯁꯦ ꯄꯨꯁꯟꯒꯔꯣ ꯃꯆꯨꯝ ꯈꯛꯇ ꯇꯥꯔꯁꯦ ꯎꯔꯕꯁꯦ ꯑꯣꯈꯥꯏꯕꯩ ꯃꯑꯣꯡ ꯑꯁꯦ ꯍꯥꯎꯔꯣꯏꯗ꯭ꯔ ꯌꯦꯡꯉꯣ ꯃꯈꯨꯠ ꯐꯖꯕ ꯇꯅꯧ ꯃꯈꯨꯠ ꯆꯥꯁꯤꯅ ꯑꯣꯠꯂꯤꯁꯦ ꯌꯦꯡꯉꯣ ꯇꯦꯟꯖꯟꯒꯅꯨ ꯁꯦ ꯖꯥꯔꯦ ꯌꯥꯔꯕ ꯃꯌꯥꯝ ꯑꯁꯤꯅ ꯕꯦꯁꯣꯟ ꯑꯗꯨꯗꯒꯤ ꯁꯤꯅ ꯇꯣꯉꯥ ꯉꯥꯔꯤꯗꯣ ꯁꯤꯅ ꯃꯣꯔꯣꯛ ꯀꯪꯕ ꯉꯧꯊꯣꯛꯆꯔꯦ ꯑꯩꯅ ꯃꯌꯥꯝ ꯂꯣꯏ ꯉꯧꯊꯣꯛꯆꯔꯦ ꯑꯗꯣ ꯑꯩ ꯃꯌꯥꯝꯁꯦ ꯁꯨꯔꯒ ꯎꯠꯆꯒꯦꯀꯣ ꯑꯍꯥꯟꯕꯗ ꯃꯣꯔꯣꯛ ꯍꯥꯟꯅ ꯁꯨꯖꯒꯅꯤ OMG ꯂꯣꯏꯗꯅ ꯃꯣꯔꯣꯛ ꯁꯨꯕꯒꯤ ꯍꯥꯔꯦ ꯁꯤꯡꯖꯨ ꯃꯣꯔꯣꯛ ꯁꯨꯕꯗ ꯃꯣꯔꯣꯛ ꯁꯨꯕꯗ ꯂꯣꯏꯔꯤꯅꯦ ꯁꯤ ꯈꯪꯗꯦ ꯌꯥꯝꯅꯗꯤ ꯁꯨꯔꯔꯣꯏ ꯁꯨꯃꯥꯏꯅ ꯈꯔ ꯊꯝꯃꯅꯤ ꯈꯔ ꯄꯧꯅ ꯁꯨꯔꯦꯀꯣ ꯂꯣꯏꯔꯦ ꯃꯣꯔꯣꯛꯁꯦ ꯁꯨꯕꯗꯅꯦ ꯂꯣꯏꯔꯦ ꯍꯥꯗꯅ ꯇꯣꯉꯥꯁꯦ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯃꯌꯥꯝ ꯑꯁ ꯇꯣꯉꯥꯁꯦ ꯁꯨꯕꯗꯅꯦ ꯈꯔ ꯇꯣꯏꯔꯛꯄ ꯃꯇꯝꯗ ꯕꯦꯁꯣꯟ ꯍꯥꯞꯇꯣꯏꯅꯦꯕ ꯇꯣꯉꯥꯁꯦ ꯁꯨꯃꯥꯏꯅ ꯍꯥꯕꯒꯨꯝꯕꯅꯦ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯅꯤꯅꯦꯅ ꯁꯤꯡꯖꯨ ꯑꯃ ꯁꯦꯝꯁꯤ ꯍꯥꯏꯅꯅꯦ ꯍꯥꯏꯕꯗꯒꯤ ꯃꯆꯜ ꯈꯔ ꯊꯤꯔꯨꯔꯒ ꯅꯤꯅꯦꯅ ꯁꯣꯏꯕꯅꯤ ꯁꯤ ꯁꯤꯡꯖꯨꯁꯦ ꯌꯦꯡꯉꯨ ꯐꯖꯕꯅꯤ ꯌꯦꯡꯉꯨ ꯑꯗꯣ ꯅꯤꯅꯦꯅ ꯁꯤꯡꯖꯨꯁꯦ ꯁꯣꯏꯕꯅꯦꯕꯀꯣ ꯃꯥꯒꯤ ꯃꯆꯜꯁꯤꯡꯁꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯁꯨꯕ ꯈꯣꯠꯄ ꯇꯣꯉꯥ ꯑꯗꯨꯗꯒꯤ ꯃꯣꯔꯣꯛ ꯀꯩꯀꯥ ꯁꯨꯕꯁꯤꯗꯤꯅꯦ ꯑꯩꯅ ꯇꯧꯖꯕꯅꯦꯕ ꯑꯗꯣ ꯅꯤꯅꯦꯅ ꯁꯦꯝꯗꯣꯏꯅꯦꯕ ꯁꯤꯡꯖꯨꯁꯦ ꯑꯗꯣ ꯅꯤꯅꯦꯒꯤ ꯁꯤꯡꯖꯨꯁꯦ ꯌꯥꯝꯅꯗꯤ ꯍꯥꯎꯏ ꯍꯥꯏ ꯑꯩꯁꯨ ꯃꯃꯥꯡꯗ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯑꯈꯪꯕꯁꯨ ꯂꯩꯌꯦꯕ ꯍꯥꯎꯋꯦꯅꯅꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯃꯨꯛ ꯈꯪꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯉꯁꯤꯃꯨꯛ ꯍꯥꯎꯕꯁꯦꯀꯣ ꯃꯌꯥꯝ ꯌꯦꯡꯉꯁꯤꯀꯣ
sinduze ko kano manggal gadi hapa roya ba niya hapa ni dah hapa roya hapa dah jauh deh kaya masih puno punta mahal ni mana dah jauh deh mangan go mangan kangau hai hapa roya sih hapa roya hai na ni hapa roya kaya dito ako'y ada dah kan mana ada cara sih ano api ro lao dah baby mama lao matumba tanya asin na auto nga ga dagi version ga amas na muro suba lao dah Tuma ko. Tuma hanggo. Dulu sana ada yang kayak kanan minta lak dalam kota. Dua jian jadi mau depan depan. Kau dah pulang. Ini kan kita kerja ini boleh saya tabi ini. Tahu kan? Muro sih jadi siapa dah sudah. Ambil lagi. Diam. Tadi sarai wakan. Sarai di hapo. Wakan. Asal dulu sahaja ada waktu habis. Jangan salah kenapa. Mimi sindu ni su tahu tahu ya, tu Mimi do aku akan kita jawab ni tahu pun lah, kita aku semain semcar ni semain jam na, aku hal semain jam sekali, semain semcar. Nanti kita berlalu, bentuk kamu pilih sudah. Aku kan itu lah, mati yang kemarin banyak kan punya mbak. Kamu itu lah kamu punya. Lagi? Itu betul. Ya, I will eat. Why mani kau ingat kau video? Lau dah nak. Cari dalam tu. Orang mana kisah orang di rumah ni tak apa. Siap. Mana? Nama mesti di bandar apa yang tanah dia nak. Nam ni bandar ini. Nam ni. Ya, sana lagi. Ya, sana lagi apa? Nanti kan kenyang. Tanya aku lah tu. Kan kenyang. mayam hauzik aigi video se loisinjare ado mayamna nushibiduna aigi video se mayamna like and share tobiu aigi channel bu subscribe tobiu or mayamna ibu nushibiduna ibu support tobiu. Bye bye, tata.